Numit Karanigi, Mamangda, Churachandpur town, the Mui Ama drug overdose Oiduna Sirambagi Togdok, Tokraba Matungasi, Churachandpur District Police Ki SP Office ta, Tongan ba NGO, DSWO, CPO, NGOs, Amadi, Government Rehabilitation Center Ki Mihuching Yauna, Kananainabagi Mifam Pangtokre. Ngarang Nungtil Imphal is District Police Amadi Narcotic Cell Gi Kangbuna, Uruf Mayai Laikai Degi MD Abdul Waris Sahi Kungataret Apokpa MD Slaudin number 4 gram Taraga Konana Pagalaba Matunda Irilbung Police Station da Kushinakwe. Ngarang numidang pung Nipal Rom Taba Matamdasu Imphal East District Police Amadi Narcotic Cell Gi Kangbuna Sajiwa Jail Manaki Isi Local Manaktagi Komido Karong Thangda Leiba MD Amu Allies Abdullah Apokpa Laikhidraba AMB Wahid Kouba Mioi Amasu number 4 gram Mangaga Konana Parva Matunda Haingang Police Station da Kusinakre. Peace and Development Coordination Committee na Sinduna ngasi Yumnam Palaugi Slab Culvert Niyam gi wangmada nampuda sajinbada January PWD gi EE Prakash Department gi mioi seng amadi contractor singi mathakta laingak na action lokhananaba taksiladuna Pangai Bazarda Imphal Cycle Lambi Thingbagi Khongjang Sangsinkhre. Saraswati Puja Pangthokraba Matungda ngarang asaba Saraswati gi mitam turel da thadabagi kumhaida saruk yaba mioi ani East Karbi Anglonga Tainaba Assam gi Bokazan gi Dansiri turel da lukhibadagi ngasi fawba thiba khangdana leiri ngasi su police amadi miyamna thibagi thabak kanna sathari. Ngarang numidang Assam gi Karbi Anglongi Virwar Sai Teron Gaon gi Khunja Singna miyamdagi namduna sel khainaba lakpa People's Democratic Council of Karbi Longri PDCKL gi lani ani farga police ta sinakre. Assamda tongan ba lalholup kaya laktuna sangjakraba matungda handakta nauna lingkhatkiba lalholup Dimasa National Liberation Army DNLA gi chairman Minom Phonglasha Allies Gajau Dimasa ngarang Assam Nagaland border oiriba Dansri dagi Karbi Anglong police na nongmai ga konana fagat pangamkre. Lupa lakh amagi reward lauthokraba lanmi ama yauna Maoist ki lanmi taragani thoi Chhattisgarh gi Dantewada district ki manung chanba Sonar police ki SP amadi district collector da khutlai thadokuna changjakre. Election Commission of India ECI na tha asigi nipanda pangthokadoriba Delhi Assembly election santi wena pangthoknanabgidamak mikhal gi mangoina na ngarang review meeting pangthokre mifam aduda Chief Electoral Officer Delhi Commissioner Delhi Police District Electoral Officer Nodal Officer amadi local body gi luchingba singna sarukyaki. Coronavirus ki awaba mayok nariba China da laiba India macha chahumga kungamari ngasi India gi akhanaba Boeing 747 da China da ki kurokre ayambana mahiroi sing oriba mioi sing adu coronavirus na nabra haibadu khangdoknanaba ahenba sangeng chathagadawi. Haukiba kumja lising ani taragani thoida New Delhi da thokiba Nirvaya gang rape case ka mari lainana Supreme Court na thori yanduna hananaba while pikraba phadok mari ngasi Fasi Taugani Haina Tauramba Adu Taukidre.